Manipur Nagaland da ambush tawkhraba tungda lokhatpa thaurang CRPF ki personnel sing bulletproof armours khaktada chatnaba khanghankre Manipur amasung Nagaland da khutlai paiba singna Assam Rifles ki personnel singda attack chatharakraba matungda hojik Manipur da mathau tawriba CRPF ki unit pumnamak bulletproof armour vehicle khaktada chathok chachin tawnaba khanghankre official source paladuna agency gi pauna hai CRPF ki personnel singna state asigi khudong thiningai oiba mafam singda chathok chachin tawbada bulletproof gari sizinagada Karigumba mafam amada chatkadaba lairabadi mangjawnana thaurang tawgadabani personnel sing kudong thiba nanghandanabagi pandamda centerna haukiba tha aniromgi manungda Mahindra marksman bulletproof gari chama tharakhiba laikhre hariba gari sing adu Chhattisgarh da Naxalite ki mayokta chathakhiba operation da sizinakhiba ngaktani Manipur da hojik thokliba irang asi laksinanabagi pandamda haukiba me thada CRPF ki commander battalion for resolute action Cobra Unit 2 tharakhrabani CRPF ki jungle warfare da ningthina training tawraba Cobra gi unit aduna mayai thangba India da Naxalite ki ihau mapung fana namthakhraba matungda ahanba oina Manipur da mathau tawba lakhibani state asida thunglakraba Cobra gi unit sing adu pre induction training loikraba matungda tongan ba mafamda mathau tawhananaba thaurang lokhatle haidi makhoi maru oiba thaudang di Kuki maitei amadi naga phurup ki lo na yadaba lup singna semgatpa bunker sing amang ata thokhanbaga loinana security personnel singdagi lutawkhiba khulai khomgatpani Manipur da hojik Assam Rifles thadana Central Armed Police Force CRPF ki company chahum rom tawri Chhattisgarh da Naxalite ki ihau mai pakna namthakhraba matungda Cobra gi unit adu Manipur da thajilakibani senior official amana phongdokhibagi matung ina Cobra gi personnel sing Kuki singna namna khundaba Churachampur amasung Kangpokpi district loinana Naga singna namna khundaba Ukhrul district ki tongan ba mafam sing mathau tawhanba haukhre anouba thaurang amagi makhada CRPF ki unit singna state asigi tongan ba mafamda mathau pangthokpada nupi personnel sing yaholagani hairi state asida irang thorakpa matamda nupi singna lambida thoraktuna security forces ki sathok chachinda athingba pibagi thawong toina chatharakpadagi tangai fadana nupi personnel sing mathau tawhananaba thaurang lokatpani hairi Kumjali singani kulhumdoidagi maitei amasung Kuki phurupki marakta khutthoknaduna lakraba matungda hojik Kuki amasung Naga phurupki marakta ungkhatnaribasi kokhananabagi pandamda Cobra gi akhanaba unit ani tharakhibani hairi economic blockade khaktana Kuki singbu maithiba pigadabani Kuki da pot piba yelhomi gi yeknabani Federation of Haumi Kuki refugee singbu saugatuna Naga amadi maitai da landa hanbada mateng pangliba political party gi miyoi sing amadi Manipur gi athakpa huidagi section gadabani makhoi gi pandamdi Kuki foreigners singi dimanadu pibani haina Federation of Haumi gi president Sapam Chajadumani na khutyek piduna thadorakpa cherol amana hairi cherol asina hai makhoina aikhoi gi hatok pikraba mafam khangan khidraba mama mapa masil manau masa singna halakhigani khana wana khangli Kuki na yelhomi singi yum kaya leptana me ahumdagi ngasi fawba yum mai tharakliba mihat mipun kaya tawrabasu government asina usinadana Kuki gi misang sangduna lakli Tampak lamdadi kihan khanganduna yotek thangtek fawba yawna khulai sing kaya khomgatkre adubu Kuki singna phongna afaba khulai kaya paiduna mafam kaya da yelhomi sing da landarakliba asida ayaba pibagum government asina yoktuna thamli hairi Cherol asina hai Kuki na lisang chitna satharakliba lana sida khulai paidaba yelhomi aikhoina thengnagadaba lalgi makhalasi makhoina nomada sizinariba potlam khudingmak thingbana oigani masimakna Naga amadi maitai singna punna economic blockade chathaduna Kuki singbu maithiba pigadabani chahi ahum hena national highway animakta yelhomi aikhoibu isagi iramda chatpada athingba piduna lakli masimakna nongthakki lambida sel kaya sanghanduna aikhoibu otli masi khangna government asina su khangsinadana nakoinana Kuki gi misang sangli matam khara khak aikhoina mihatpa sing putho u achumba wayal fanghalu haiduna economic blockade tawbadadi government ki maikaidagi blockade handoknaba akanba wafam thamli masimakna yelhomi aikhoida makhoina ningliba nungi wakhalon adu mayek sengle maram aduna yelhomi yek salai leiba apunbagi pangalna aikhoigi thiba khangdriba masa phangdriba sing moina hatok pikhraba sing adugi wayal phangdriba amadi Kuki foreigners singna maramda handri fawba economic blockade tawgadabani loinana Kuki da lona pot piramba khudingma Kuki ni haina lawduna wayal chathagadabani hairi
Cobra unit singda Manipur da chatkadouri operation singi nauna training piba haukhre. Manipur state ki oina active oiba operate tauriba militant group sing amadi insurgent organization singi mathakta counter-insurgency operation sing chathaduna state asigi law and order ningthina hanjilaknaba Central Reserve Police Force CRPF ki nauna deploy taurakliba Commando Battalion for Resolute Action Cobra Battalion anigi personnel singi oina Manipur state ka chunaba specialized law and order crowd control training pangthokpa hauduna Manipur state asida unit asigi mapung phabo operational role lohanana basem sare haina official oiba pau amana phongdorakli jungle warfare singda special training phanglaba Cobra unit singi oina Manipur da chatkadouri operation singi manung chana unit sing asida pre induction program oina tha ama chupna state asida hojik thokliba ethnic asiga mari leinana thorakliba irang sing asigi crowd management law and order duties amasung complex security challenge karam tauna thengnagadagi haibagi matangda training piba haukhre hairi Manipur state ta matam sangna kanglup ki irang thoktuna santi amasung tangdu laitaba lairaktaba amadi Kuki amasung nagagi marakta nauna ungkhatnaba hengalakliba asina chingi district singda irang kanchilakpa asina maram oiraga state government na Ministry of Home Affairs ta thokliba irang asi laksinanabagidamak Cobra unit asi deploy tauraknaba daksinduna lakhibani masigi matung ina Ministry of Home Affairs na state government ki proposal asi ayaba piduna center na India pumbagi oina nexal free oire haina March thada hek lauthokraba matung Cobra personnel sing May thadagi hauna Manipur state asida deploy tauba hauduna security challenge sing reassign tauba haukrabani nauna deploy tauriba Cobra force sing asina Manipur state ta Manipur police amasung Indian army ga coordinate tauduna standard operating procedure SOPs ningthina ngakuna unplanned movement sing yariba makai saruk yadana ba CRPF na akanba directive sing pikre haidi state asida security force sing ki mapangal kangkhat hanana bagidama Cobra forces sing asi chaurakna armour gari samaronga loinana patrolling rapid response amasung troop movement sing tohalagani haidi hariba armour gari sing asina unit sing asigi yamna khudong thiningai oiba mafam singda chathaba operation singda operational mobility hengathanba personnel singi protection hengathanba sungamgani haidi Constitution 131st Amendment Bill da BJP na lusingba government na sauna support phangna ba khongthang lokhatpa haukhre tha asigi kundagi haugadariba parliament ki monsoon session asida Prime Minister Narendra Modi na lusingba Central NDA sina Lok Sabha da nupi singi reservation thamna ba amadi parliamentary constituency singda delimitation taunabaga mari leinana Constitution 131st Amendment Bill Bharatiya Janata Party BJP na lusingba Central NDA government na puthokuna pass taunabagidamak BJP na akanba moongda bill asibu support taunabagidamak BJP ka chatminari ba NDA ge alliance singi members singi oiba akanba mobilization mission BJP na paikhatpa haukhre BJP na lusingba Central engak asina parliament bill asi pass tauna bagidamak chahi asigi April thada pangthokhiba parliament session da 2/3 majority fangbang amdabadagi bill asi pass tauba ngamdana lakhibani hariba bill asi anirak suba oina BJP na lusingba Central government na tha asigi kunda pangthokpa haugadoriba parliament monsoon session asida pass tauna bagidamak NDA government asiga chatminariba political party khudingmaki chauna support phangnaba akanba agenda ama oina BJP na paikhatpa haukhre haina thajaba yaba paw amagi matung ina phongdorakli hiramasiga mari leinana BJP na mapung oina sinduna NDA gi political meeting sing mathang manau naina pangthokhiba laikre ikui kuidringaida Prime Minister Narendra Modi gi official residence ta pangthokhiba meeting amada Prime Minister masa yauna BJP President Nitin Navin Union Home Minister Amit Shah amasung BJP General Secretary Organization BL Santosh Singh saruk yaki aduga meeting aduda government asigi oina parliamentary strategy khana nainakhi Hauzik BJP na lusingba Central Government asigi yamna cancel oiriba issue asi DMK na NDA alliance ama oina leirabasu mamangda delimitation ga mari leinana DMK gi member kungani thoina support pi khiba asini maram asina hauzik Lok Sabha gi oina puna member sawnga gani phu leiriba asigi manungda karigumba bill asi pass tauba tarabadi Yamdrabada MP 360 support tauba mathautai maram asina hariba MP masing asi bill asi pass tauna ba hotnabada NDA gi MP sing
ꯅꯤꯡꯊꯤꯅ ꯈꯣꯝꯖꯤꯟꯗꯕ ꯌꯥꯗꯕ ꯂꯩꯕꯅ BJPꯅ ꯃꯄꯨꯡ ꯑꯣꯏꯗꯨꯅ MPꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯕꯤꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯅꯕ ꯑꯀꯟꯕ ꯃꯤꯁꯟ ꯑꯃ ꯑꯣꯏꯅ BJPꯅ ꯆꯪꯁꯤꯟꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫